Hengi Pupu lo Yare ne matai tarawat domba. Morning guys, welcome back to my channel. Man, my pinnacle. Masidi. This is this oire. Aduka sutizu play buko general holiday. Have state holiday. Aduna badminton sanagena. Chali. Pachadaraga adu malani ko. Asamaring hinduiba. Chije kaga loktoije Sumaina tobu edi koidana ko sana suti gumba ko suti haji isano pagi marui ni isano pagi suti aba sidana tade sana baje kya chatre Phâu nè, phâu. Jadi nah, oi, pasang ahan ni. YouTube thor kya ra? Disma gini, magi channel lelak kaduin. YouTube tak. Yo mas. Sana na tro. Chalo hare soki kune. Next guy na. Wange, puri channel ngai ri chole se. Ani chola nge do wa. Ngai ri chole. Fazer. Adana, iru mai therage. Mangir gore haije. Mang pazana thoya. Mang jini pan ta tore. Adana, iru mai thabu gore coin pandoya. Taba ko musaka damni na ko suti gore ga jo.
ꯑꯗꯨꯗ ꯏꯔꯨꯖꯕ ꯂꯣꯏꯔꯗꯅꯤꯀꯣ ꯍꯨꯃꯥꯡ ꯂꯨꯞꯄꯦꯗꯅꯤ ꯉꯁꯥꯏꯒꯤ ꯁꯥꯟꯅꯔꯨꯕꯒꯤꯀꯣ ꯑꯗꯨꯅ ꯆꯥ ꯊꯛꯑꯒꯦ ꯁꯪꯒꯣꯝ ꯂꯣꯟꯕ ꯂꯣꯏꯔꯦ ꯏꯆꯥꯅꯨꯄꯥꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯪꯒꯣꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯆꯥ ꯃꯤꯒꯤꯁꯤ ꯌꯥꯝ ꯇꯣꯏꯅ ꯆꯥꯕꯗꯤ ꯐꯔꯝꯗꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦ ꯃꯦꯒꯤ ꯑꯃ ꯊꯥꯎ ꯈꯤꯇꯪ ꯇꯧꯔꯒ ꯉꯧꯔꯤ ꯇꯧꯔꯦꯅ ꯏꯁꯤꯡ ꯊꯛꯆꯜꯂꯦꯅ ꯐꯨꯠꯂꯦꯅ ꯃꯁꯥꯂꯥ ꯑꯃꯨꯛ ꯊꯛꯆꯜꯂꯦꯅ ꯑꯗꯨꯒ ꯁꯥꯏꯅ ꯃꯇꯨꯡ ꯁꯥꯏꯅ ꯌꯦꯔꯨꯝꯒ ꯊꯨꯒꯥꯏꯔꯒ ꯈꯔ ꯒꯧ ꯂꯥꯎꯅꯕ ꯄꯤꯅꯠꯀ ꯍꯥꯞꯆꯜꯂꯒ ꯍꯦꯛꯇ ꯆꯥꯅꯤꯡꯉꯦꯕ ꯐꯨꯗꯤꯒꯨꯝꯕꯁꯦ ꯑꯇꯩ ꯅꯨꯃꯤꯠꯇꯗꯤ ꯀꯌꯥ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯤꯅ ꯏꯖꯤ ꯇꯨ ꯒꯣꯁꯨ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯟ ꯅꯨꯡ ꯄꯞ ꯅꯨꯡ ꯑꯗꯨꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯣꯏꯅ ꯔꯦꯟꯗꯔ ꯇꯧꯔꯒꯦꯕꯀꯣ ꯄꯨꯡ 10 ꯑꯗꯨꯋꯥꯏꯗ ꯆꯠꯀꯗꯕꯅꯤ ꯊꯕꯛ ꯑꯗꯨꯅ ꯉꯁꯤꯗꯤ ꯐꯣꯔꯃꯦꯟꯗ ꯆꯠꯂꯒ ꯁꯤꯝꯇꯤꯡ ꯁ꯭ꯇꯤ ꯇꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯒ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯆꯥꯛ ꯆꯥꯊꯣꯛꯑꯒꯦ ꯎꯇꯤ ꯊꯣꯡ ꯂꯩꯔꯝꯃꯦꯀꯣ ꯍꯥꯎꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤꯒ ꯆꯤꯛꯊꯔꯦ ꯍꯨꯃꯥꯡꯅ ꯐꯨꯠꯂꯦꯍꯦ ꯌꯥꯗ꯭ꯔꯦ ꯑꯩ ꯒꯨꯂꯤ ꯆꯥꯕ ꯀꯧꯔꯦ ꯀꯣ ꯒꯨꯂꯤ ꯑꯝꯇ ꯆꯥꯁꯟꯒꯦ ꯈꯨꯃꯨꯛ ꯅꯨꯡ ꯇꯣꯡꯉꯕꯅꯤꯅ ꯃꯅꯨꯡ ꯆꯪꯕ ꯇꯜꯂꯦ ꯈꯔ ꯍꯟꯗꯛꯄ ꯊꯦꯛꯂꯛꯑꯣ ꯀꯔꯤ ꯒꯨꯂꯤ ꯈꯨꯆꯥꯗ ꯅꯤꯛꯁꯜꯂꯤꯅꯦ ꯆꯪꯅꯅꯕꯅ ꯑꯗꯨꯅ ꯄꯨꯡ 10 ꯇꯥꯗ ꯉꯥꯏꯔꯤ ꯁꯥꯕꯅ ꯂꯣꯏꯔꯦꯀꯣ ꯍꯨꯃꯥꯡꯅ ꯐꯨꯠꯂꯦ ꯑꯗꯨꯅ ꯂꯦꯠꯁ ꯒꯣ ꯑꯩ ꯊꯣꯛꯑꯦꯀꯣ ꯍꯣꯏ ꯏꯆꯥꯅꯨꯄꯥꯗꯣ ꯇꯤꯆꯔꯁ ꯗꯦ ꯄꯨꯡ 4ꯗ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤꯀꯣ ꯃꯣꯏ ꯇꯨꯏꯁꯟꯒꯤ ꯅꯪ ꯍꯣꯔꯦꯟ ꯑꯗꯨꯝ ꯌꯨꯝꯗ ꯂꯩꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯒꯤ ꯇꯨꯏꯁꯟꯒꯤꯗꯣ ꯑꯗꯨ ꯇꯤꯆꯔꯁ ꯗꯦ ꯅꯨꯡꯁꯥꯁꯤꯗꯤ ꯁꯥꯔꯦ ꯁꯤꯗꯤ ꯅꯨꯡꯁꯥꯗꯒ ꯐꯧꯔ ꯊꯝꯂꯝꯃꯦ ꯑꯅꯣꯛꯁꯤꯁꯨ ꯄꯣꯛꯑꯦ ꯑꯅꯣꯛ ꯀꯣꯕꯔꯅ ꯑꯩꯅ ꯕꯦꯛꯇ ꯆꯠꯇꯅ ꯂꯩꯔꯦ 10 ꯃꯤꯅꯤꯠ 10 ꯆꯠꯂꯕꯀꯣ 10 ꯃꯤꯅꯤꯠ 10 ꯁ꯭ꯋꯥꯏꯗꯗꯤ ꯌꯧꯔꯛꯑꯅꯤ ꯁꯤꯁꯤꯅ ꯇꯤꯆꯔꯁ ꯗꯦꯒꯤꯀꯣ ꯇꯤꯆꯔꯁ ꯗꯦꯒꯤ ꯁꯤꯗ ꯑꯣꯐꯤꯁꯇ ꯆꯥꯛ ꯁꯤꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝ ꯂꯧꯗ꯭ꯔꯦ ꯁꯥꯔꯦꯡꯒ ꯉꯥꯒ ꯎꯇꯤꯒ ꯎꯇꯤ ꯆꯥꯗꯅ ꯀꯩꯗꯧꯔꯨꯅꯤ ꯍꯋꯥꯏ ꯊꯣꯡꯕ ꯅꯨꯡꯒꯤ ꯃꯆꯥ ꯂꯩꯔꯦꯅꯀꯣ ꯉꯁꯤꯗꯤ ꯄꯨꯡ ꯇꯥꯛꯑꯦꯍꯦ ꯁꯨꯇꯤꯅꯤꯅꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯟꯅ ꯍꯜꯂꯦ ꯄꯨꯡ 2:30 ꯈꯛ ꯇꯥꯗ ꯉꯥꯏꯔꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯆꯥꯛ ꯏꯟꯁꯥꯡꯗꯨꯁꯨ ꯑꯗꯨꯝ ꯍꯥꯎꯋꯤ ꯑꯗꯨꯅ ꯑꯇꯩꯗꯤ ꯀꯩꯝ ꯆꯥꯗꯦ ꯉꯁꯥꯏꯒꯤꯗꯣ ꯑꯩꯅ ꯍꯥꯞꯄꯤꯕ ꯁꯔꯨꯛꯇꯣ ꯃꯇꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯆꯥꯔꯤꯁꯦ ꯍꯋꯥꯏ ꯊꯣꯡꯕ ꯑꯗꯒꯤ ꯑꯇꯩꯗꯤ ꯈꯦꯅꯨ ꯀꯔꯤꯝ ꯁꯣꯛꯇ꯭ꯔꯦ ꯑꯗ ꯌꯨꯝꯗꯁꯨ ꯈꯔ ꯆꯥ ꯂꯥꯛꯑꯕꯅꯤꯅꯀꯣ ꯁꯥꯔꯦꯡꯗꯣ ꯆꯥꯅꯤꯡꯕꯒꯤ ꯆꯥꯔꯕ ꯋꯥꯅꯤꯀꯣ ꯍꯌꯦꯡꯒꯤ ꯄꯨꯄꯨꯅ ꯂꯧ ꯌꯥꯔꯦꯅꯦ ꯃꯊꯥꯏ ꯇꯧꯔꯒ ꯇꯨꯝꯊꯣꯡꯕ ꯄꯨꯄꯨꯒꯤ ꯅꯪꯒꯗ ꯅꯥꯍꯣꯡ ꯇꯧꯔꯒ ꯇꯨꯝꯅꯤꯡꯉꯦꯗ ꯑꯉꯥꯡꯁꯦ ꯆꯥꯛ ꯆꯥꯔꯗꯅꯦ 이샤노바디 사기로이 이샤노바디 사기로 하면 마디 뒤지지 라코니나 어디나 그래서 좀 싸게 괜찮아 보이죠 하와이 한번 속이인 거 하와이 마디 속이 사야 이름 리벤트라 오케이 이름 불러야 돼 너는 싸서 거기 돼 난데 그때 돈 이거 딱 내가 막 꼭빌린 이거 통가 마이 사기 양도 말래 ai cái gì à này ai cái gì à này